Council of Higher Secondary Education Manipur Cohsem da affiliate Touraba Excellent Academy haina mingthonba Kakching Turel Wangma Uyok Chingya da nauna hangdokpa lanai gi class 11 amadi 12 tonggadaba secondary school gi ahanba session ngasidagi haukhre. Shine and Serve haiba pandamda Manipur gi kha maikaida magun leiba amasung afaba mahi masing ama puduna manglomda changshinba khunai ama puraknaba pandamda linkhatliba school asigi ahanba session gi ngasidagi haukiba class adu school asigi principal su oidibi matam amagi saknaibi oja khomokcham sundarina school asigi ahanba class haudokle haina laukthokduna class chathaba hauki. Principal Sundarina hai ngasidagi class horiba school asina afaba amasung magul leiba mahiroi kaya pothoktuna Manipur gi amasung malemgi oiba masak thokpa thabak kaya tawraktuna khunai asibu tangdu leitaba amasung chokhatpa purakpa ngamnaba honaminaba aduni mathau tariba asi mahiroi singda afaba mahi masing pinanaba school asina angamba thakta honagani mahiroi singasu afaba mahi masing fangjaba ngamnanaba honabigadabani punna honaminarabada School asidagi class 12 ta position kaya puthokduna afaba khunai ama purakpada mateng pangnaba ngamnaba honagani haina phongdokhi. Ngasidagi hanbo oina class haukiba school aduda class 11 da mahiroi chamaga kunna mahi tamgadori hairi.